Chandal District Chapikarongda Sagatliba Community Health Center asi Anal Landrul Tangpi ALT Chapikarong branch ki Thaumi Singna Haktengnana Yangsulubada Center asi Substandard Oiba Maongda Saramle Hairi Yangsin Kongchet adugi matangda ALT Chapikarong branch ki Maikei digi Thadorak Pacherol Amana Hai Chapikarong da Sagatliba CHC gi Fibam asi Yangsiluba Matamda building asi gi wall chakai ramba yauna building manungda ising yuramba finishing da Maong Maril Tadaba Sinmi gi awat palairamba sanitary fitting da asoiba yauba amadi iram nala matik charam daba kaya Raki. Masida Sunatana building Sabagi Tabaktasu Asoibaka Yaupagi Matakta, quality Laitana Tabak Subagi Achobamami Amasutaramki. Haujik Sariba CHC Asi Chapikarong Amasung Masigi Akoiba the Lady Miyamgi Oinadi, Yamna Maru Oiba building Amani. Asigumba Miyamgi infrastructure Semgat Sagat Pagi Tabak Asi, quality Laina Saduna, Miyamgi Tazaba, Mangaloidabani, Maramaduna CHC Asigi Haujik Oiba Semgat Sagat Pagi, Maong Matawasi, Kang Hairaba Kangbu Amana, technical gi inspection Amachathagabani, Renana, building Asigi Asoibasing Putoktuna, Madu Nauna Semtok Semjin Taugadabani, Masida Sunatana, construction gate, Tabaks Asiga Mari Lenana, inquiry Tabumatautai, Amadi Mara Leramba Mui Kudingmak, Mara Leramba Mui Kudingmak, Matakta, Logi Matung ina, while Chathagadabani Haina Cherul Asina, Marilena Basingi, Pukning Jing Selakli.